BJP na namthak toubire hairamlaga kapsinjaduna sijare Uttarakhand ki Pauri district ki Jitendra Singha kauba miyoyamana district asigi BJP lusingba himansu samoli na lampi gini haina thajahalaga lupa lakh kunthraga manga raukthokraga lamchu pibidre amasum sialadu handokpiraktre haina maral siramlaga masa matumda nomaina kapsinjaduna sijakre hari masa matumda thawai thaja khidringai gi Jitendra Singha na record toramba video amada makna thawai thajari BJP ki lusingba himansu samoli na namthak taubibadagini aina shiribasi ki texa punamak himansu samoli na pugadabani makna namthak tauduna maintenance harassment tauba amsina matam sano wakal nungai tapako loina shining bagi uhul phawba phol khibne hari karan tarba nan local jail yaukre sai sudri bi nupi masa ama bu namja nam thengna duna sexual assault nan local ama ngasi Imphal West ki special judge proxona mathang thagi mari phawba judicial custody de thajin ki bagal loina jail thamkhre karan tarba nan local adu Bihar ki Begusrai Fulwaria digi Geris Kumar Das ni fugum de apokpa Sankar Das kawi ma Imphal West ki uripok de leiba asan mi yumamad leibene madi ma khung phot mi yoin hari garang Imphal police ki kangbu mana Geris Kumar Das ki police custody ki matam loidna court puthoki court ran khalaki by special PP na hai thas ki taragatre numidang na victim moiribi nupi masa sigi mama na police to wakhalaki ben hari DGP P Dongel ki matakta CBI guma Maning tam inquiry committee amana thigat hanbiyo khugyo hawkibasa inglising ani ka kungo humdoi gi mehum de sin ko ki narco terrorist na sathrakhi ba thawang adu athing ba pibigi muhon thawoina mateng pangsin khibagi matam adu gi DGP P Dongel gi mathakta CBI gumba maning tam inquiry committee amana thigat pinaba khundrakhum kendra youth organization khugyona governor ji Kumar Balagi punung singsilakli sathrakhi ba thawang adu bu miyamna hangat na yenglaga loinana akan makhungjang ama sangsinna ba sem saba tangai fadan lairakli hawkiban matam kayada thokiba thawdoksing paludraga sukarigi damak me ahumda genocide activist sichathariba haibado yalomi mayamna khangnara wafma mane matam adu gi Manipur gi minister na February mapanda maki phamdagi resign tawkibadigi matung February 13 gi president lusalai duna PR makhada lairiba lamdaba amasuni haina sirolo duna makhatrakli Center ki wari sanaba naga ki team semle ino member border ki samal khaba masum free movement regime FMR muthatpegi matangda India government ki wari sanaba da sarugyaga da naga sing team semle haina United Naga Council UNC na phongdurakli Jal Jeevan Mission Manipur ki rural area da lebe yimthong sada 100.8 tuti ising phangan khre Union Minister ising phangan khre haina maming matha yaw khraba miyoi kayana di phangdi haidunu court case thangat pe yauri MP Bimol Hauzik Jathariba Parliament ki nungzumi phamasigi ngasi aroiba numita Lok Sabha da MP Bimol akoi jamna hangbo hangamagi pakhumda Union Minister of State for Jal Shakti bihi samanana Jal Jeevan Mission ki makhar tha sigi taraga nipan phawda Manipur ki rural area da yumthong lakh 4.51 lebigi manungda yumthong lakh 3.59 sada 79.59 da toti ising phangan mangam khibaga loinana ngasi phawba apunwa senpham lupa crore lising amaga maudraga 0.19 gi manungda lupa crore lising amaga humdraga ni panga 0.82 sizinakre hairiba senpham asi the state expenditure na lupa crore samaga kunga mariga 0.3 ni haina phongdokre ngasi Lok Sabha MP Bimol akoi jamgi unstar question amada Manipur Jal Jeevan Mission gi thorang hek pekhalakpadagi ngasi phawda apanwa senpham kya thadakhrabage mission asigi makada English ngani ga taraga mapan go August taraga manga dagi sei asigi July kungani pan phawgi manungda yumthong la ahunga lising kunthra go homdoi ga sangwa ga kunthra ga mapana tuti ising connection pibida senpham kya sesina khrabagi haibagi detail pibina ba taksingki wahang asigi aiba pakhum oina Union Minister of State for Jal Shakti bihi somanana mataki wapam asi phongdokla duna mahakna hai Manipur da Jal Jeevan Mission asi hawdorakpa matam aduda Manipur ki rural area da leiba apunba yumthong gi sada 5.74 khak thaknaba afaba tuti ising phanglam khi du hawjikti yumthong sada 79.59 tuti ising phangan mangam khre tuti ising phangan ba haibisi state subject oiba maramna Jal Jeevan Mission gi makada thaba asi paikhanaba plan tawba implementation tawba amasum operation amadi maintenance punamak state UT government na tawani government of India di state langak sel gi mateng pibani haina sphongtoki amaronda MP Bimol akoi jamna extra thadorakpa orolamada mahakna Lok Sabha da hangbo hangamada Jal Shakti
ꯃꯤꯅꯤꯁꯇꯔꯅ ꯃꯅꯤꯄꯨꯔꯒꯤ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯌꯨꯝꯊꯣꯡ ꯆꯥꯗ 79.59 ꯏꯁꯤꯡ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯌꯥꯝꯂꯕ ꯁꯦꯟꯐꯝ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯏꯃꯨꯡ ꯂꯥꯈ 3 ꯍꯦꯟꯅ ꯏꯁꯤꯡ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯤꯕꯁꯤ ꯇꯁꯦꯡꯅ ꯒ꯭ꯔꯥꯎꯟꯗ ꯐꯪꯂꯕ꯭ꯔꯥ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯃꯊꯥ ꯂꯩꯐꯝ ꯄꯤꯔꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯏꯁꯤꯡ ꯐꯪꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯀꯣꯔꯠꯇ ꯀꯦꯁ ꯊꯥꯡꯒꯠꯅꯔꯛꯂꯤ MP ꯑꯩꯍꯥꯛ ꯏꯁꯥꯃꯛꯅ ꯆꯤꯌꯔꯃꯦꯟ ꯑꯣꯏꯕ ꯗꯤꯁꯥ ꯃꯤꯇꯤꯡꯗꯁꯨ ꯃꯃꯤꯡ ꯃꯊꯥ ꯌꯥꯎꯔꯒ ꯏꯁꯤꯡ ꯄꯤꯔꯝꯗꯕ ꯊꯦꯡꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯁꯨꯛ ꯌꯥꯝꯈ꯭ꯔꯕ ꯁꯦꯟꯐꯝ ꯑꯃ ꯊꯥꯗꯗꯨꯅ ꯃꯤꯑꯣꯏ ꯂꯥꯈ 3 ꯍꯦꯟꯅ ꯏꯁꯤꯡ ꯐꯪꯍꯟꯈ꯭ꯔꯦ ꯍꯥꯏꯔꯒ ꯃꯤꯑꯣꯏ ꯀꯌꯥꯅ ꯄꯤꯗꯦ ꯐꯪꯗꯦ ꯍꯥꯏꯔꯤꯕꯁꯤ ꯄꯕ꯭ꯂꯤꯛ ꯏꯁꯨ ꯑꯆꯧꯕ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯈꯟꯐꯝ ꯊꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯔꯛꯂꯤ Intercultural Resource and Peace Building haibisida workshop pangthokre mapanagi sangsilakpa mitopsing yellow proofsing marakta singsep thada nungsinahanda bo hotnari Intercultural Resource and Peace Building haibisida nomigoeba international workshop ama ngarang Government Hindi College Imphal gi auditorium na pangthokre Government Hindi Teachers Training College Imphal Council of Education Administration and Management Manipur chapter amasum yellow fruit Manipur punisinduna pangthokiba international workshop du saknairaba scholars sing tuan ba field laiba marueba culture gi experts sing indigenous people's right and conflict resolution gi activities sing sargyaki loinana community marak thajana ba ma peace building the culture na loba thaudang sing matangda kumna khanaki workshop aduda Wangang laduna Yelhomi for Manipur Secretary RK Vidyalakshmi Nahai Lamdamasi the Laminari be yellow props in Shishan and Himina Matam Kadi Honatuna Lakni Adubama Pandi Sanglapamito Singna yellow props in Gimark Singshep Taduna Amagamaga Nungsina Handana Bohona River Sik Hamina Matamori Lamdamasi the Kundale Taduna Laminari be yellow props in Gimark the Mitop Singna Singshep Taduna Tugaina Bohonari Amadi Aikoina Ikoki Marak the Singnarakli Basingasi Amatu and a Tiana Matoktai Mashidana matam khara akhoi masial gi marakta I pau phauna bangamdana furup amana furup amagi marakta thajana ba leramdaba kya du ngasidi thienglabasu thiengna thajaba leraktuna ima amate gi masani khanduna hana leramba nungsi sana ba dudigi henba nungsina ba mapuraktuna akhoi amatu oina mahuksagum hingminaduna ing tapalamdama ma oiba ngamlagani haibagi thajaba tamki mangna mahai pre colonials amasum colonials matam da dharmana tokai tahankiba dubu amuhana nungsi sana bu propangamnaba lamdamasida khundaminari bi yalomisingi marakta lainari ba hiram kyada manari bi singamuhana ningsing minaduna mati punsinduna ing tapasakat pa mathok taiki cultural activists mutuwa bahaduna cultural heritage sing masakangmina bagaloina isteramagi kamanoiba lol boy koina preserve tawduna thamma mathok tai lamdamasigi cultural symbols sing educational curriculum da hapsan ba mathau tabaga loinana nungda iduna thamlamba sing amadi pictograph sing ningthina ngak sinduna thamba mathau ta hen supongtoki saknai rabi human right activist Vinalakshmi Nepramna global violence amasum conflict na sawalaba yellow fruit sing gi haki matangna wangangki ing tapapurakpada intercultural exchange ki mathau tab sing thambaga loinana stakeholders sing na violence tagi indigenous community sing bu protect tawno bustaksinki Pena artist amadi activist merging mayang lambamna solidarity some social healing the folk music na medium amu oina lawriba thawdangi matangna maroi wafam sing thamki Dr. Arambam Nonina conflict asi karidagi horakhibano habigi matangda maki oiba mot sing thamki Government Hindi College Imphal gi principal Dr. TS Asasinhana miyam bu thagat orol piduna workshop adu loisin khianisu pausna makhatana phongdokli August 19 फावबगी मनुंगदा फ्री मूवमेंट यहलु हाइना गवर्नर दा मेमोरेंडम पिसिनख्रे ट्रांसजेंडर एक्टिविस्ट मालेम थोंगाम दिल्ली दगी इंफाल तमना साइकिल दा लाकदरी थासगी ससत 19 फावने नेशनल हाईवे सिंग फ्री मूवमेंट यहलु हाइना ट्रांसजेंडर एक्टिविस्ट मालेम थोंगाम नंगसी BJP मणिपुर प्रदेश की प्रेसिडेंट एसरा की खुथांगदा मणिपुर की गवर्नर अजय कुमार बालादा मेमोरेंडम अमा पिसिनख्रे Memorandum adu lamyan irabot memorials integrated trust ki president malem na lusing mihut kambu amana imphal gi thambal sanglen na laktuna pisin ki bani memorandum pisil raba matung malem thongam na paumi singda hai manipura pia lerak pa tha taruk helarga ba phaw bang si phaw national highway singda free movement lehan bangamdri state asida PR lenga hek lakpada free movement lehlagani haina mamangna thajaba kyarak pi ki balekre adu ngasi phaw bu thabak to ontok pangamdri manipur ing tapa mas mahoksa gi phium da hanjilangna mahangna haukiba ing lising ani ga kunga mari gi February thara Delhi da hunger strike taki
हंगर स्ट्राइक चथई हाइदुना माकी मथक दिल्ली पुलिस ना चार्ज तौरपदगी दिल्ली की वेस्ट डिस्ट्रिक्ट कोर्ट केस हियरिंग सथरी लोइना केस असिगा मरी लेना अगस्त कुनगा होमदोइदा पांगथोकदोरिबे हियरिंग मरी लेना माक ngasi इम्फाल थादोकलगनी हाइबगा लोइना माकना दिल्ली दगी मणिपुर हलकपेगी खोंगसत असि साइकिल थौदुना लाकनी मरम असिना नेशनल हाईवे सिंगदा फ्री मूवमेंट मपुंग फान लेहनना लेंगा की मरी लेनबा अथॉरिटीना सब साब थबक लखटपियो हाइकी ngasi BJP Manipur Pradesh ki president ki kuthang na governor da pisin ki ba memorandum adu da palibadi Manipur ge national highway sing ma pung pha na free movement yahan ba garo na mak na malem thongam Delhi da gi imphal halakpada cycle da halakpa yahan biu lakaduri ba lambi ashi da governor amadi ma ki lenga ki meki di gi athing ba amasung action sing lokhat pi gano खोंथांग असि मणिपुर मिया मरु ओइना मणिपुर की मपालम द ससनिंग सेल दि लेजदबा युथ सिंग की इंटरेस्ट द युमफम ओइरगा फिरेप असि लौबनि हाइना पल्ली हाइनासु पाउस द मखातारी अदो टेंटना सुमना म्याम न थमजगे हौजिक ओइना दि म्याम पाउस मतान सु सिनजरगे अमसु मखाता बानो अपडेट म्याम पुना ngai मिना सैना चैनल सिकी मेकेडी की म्याम फमदा मखाता थमजरी